Image Paodam meng tabi punamapu kurumjari. Ngasigi maruiba pauda. Protection of Plant Varieties and Farmers' Right Act 2001 gi matangde awareness amasung training program pangthokre. Kaksing district ki luk kayana kaksing the district headquarter thambina balenga ki puning chingsinkhre loinana Neroka app sina Sarsil Borders pu amasino de thoikre. Haujik mapungoiba pawmuk lobirasi. कृषि विज्ञान केंद्र के भी के थवाल डिपार्टमेंट ऑफ एग्रीकल्चर मणिपुर न सिंधुना प्रोटेक्शन ऑफ प्लांट वेराइटीज एंड फार्मर्स राइट PPV एंड FR एक्ट 2001 की मतंग द नोमगी ओइबा अवेयरनेस अमसुंग ट्रेनिंग प्रोग्राम अमंग असि खांगाबोक त लैबा KV के थवाल की ट्रेनिंग हॉल द पांगथोक्रे प्रोटेक्शन ऑफ प्लांट वेराइटीज एंड फार्मर्स राइट्स अथॉरिटी न्यू दिल्ली की मखादा पांगथोखिबा अवेयरनेस कम ट्रेनिंग प्रोग्राम अदु हौदोकपगी थौरमदा थौबल जिला परिषद मेंबर खांगाबोक ZP constituency KH राजमोहन सिंह अथोइबा मीटिंग एडिशनल डायरेक्टर ऑफ एग्रीकल्चर मणिपुर एक्स ऑफिसियो सीनियर साइंटिस्ट अमसुंग KV के थौबल की हेड महेंद्र सिंह खाइदेमना थौरम मपु कॉलेज ऑफ एग्रीकल्चर काउ इम्फाल की रिटायर्ड डायरेक्टर ऑफ रिसर्च प्रोफेसर M रोहिणी कुमार अमसुंग PPV एंड FR अथॉरिटी रेजिडेंट ऑफिस गुवाहाटी के प्लांट वेराइटी एग्जामिनर डॉक्टर अजय के सिंह अनिना अखनब मिथुंग सिंह ओइखे थौबाल अमसुंग कक्सिंग डिस्ट्रिक्ट की तोंगान तोंगान मफमदगी लाकपा लौमी चामरोम सरुक याखिबा अवेयरनेस कम ट्रेनिंग प्रोग्राम अदुदा कॉलेज ऑफ एग्रीकल्चर काउ इम्फाल की फार्मर डायरेक्टर ऑफ रिसर्च प्रोफेसर M रोहिणी कुमार ना इम्पोर्टेंस ऑफ Germplasm conservation and registration of varieties haiba hiramda ICAR Research Center for NEH Manipur Center ki Joint Director Dr. I Megasandrana different provision of PPV and FR Act 2001 ki matangda College of Agriculture Kau Imphal ki Department of GPB ki Professor Ranjit Saramana Rice Biodiversity in Manipur PPV and FR Authority Guwahati Plant Variety Examiner Dr. Ajay K. Singh na registration of farmers varieties under PPV and FR Act. National Awardee P. Devakantana experience in variety registration ki matangda resource person sing oina wa ngangkhe. Lui ngaini kumaina lakpada Manipur ki Governor Dr. Nazma Heptulana Manipur miyam da thoidokna nagaisil inaw sing da yaifa paujel pirakli afaba sathok amagi maru hunbagi taibang mapugi mafamdagi thaujal nijabagi kumai asi nar ki chanabiga loinaba kumai amani kumai asi hojikti kanglup khuding yauna punna pangthok minaba kumai ama oire kumai asina santi ing tapa amadi hingminabagi khudam oire asina mipung khuding mapu nungaiba amasung santi porklasanu haina governor gi paujel da hairi lui ngaini nagasingi mahai marong maru hunbagi kumai asi nagasingi khwaidagi chawba kumai amani hainasu Manipur gi Chief Minister N Birena pirakpa paujel da hairi Chief Minister gi paujel da makha taraduna maru hunbagi kumai asina nungsiba santi amata oibagi maru hunduna state asida laiminariba aikhoi gi marakta nungaiba amasung chawkhatpa poraklasanu hairi ट्रांसपोर्ट के थौरमसु पुरीबा मुख्यमंत्री एन बिरेना हाइख्रे मणिपुर की मनुंग हजिन बसिंग की जिला दा एयर सर्विस लेहननबा सरकार ना प्रायोरिटी थमली वाफम असिंग असि मणिपुर विधानसभा दा कांग्रेस की MLA डॉक्टर साल तोलियन अमोना हंगलकपा वहांगी पाखुमदा मुख्यमंत्री ना सभादा फोंदोखिबनी मुख्यमंत्री ना मखा तारादुना सरकार असि हेक लाकपगा सिंग की जिला सिंगी मनुंग हंजिना लैबा मफम सिंगदा लंबी थोंगी अवाबा लैरिबा मफमदा एयर कनेक्टिविटी लेहननबगी खुदोंचाबा पीनबगी थौरांग असि सरकार की प्रायोरिटी ने मणिपुर एयर सर्विस असिना केंद्र चादा 65 स्टेट चादा 15 पुथोकदबनी केंद्र की होम मिनिस्टर अमसुंग सिविल एविएशन मिनिस्टर की अयाब लैरे अहानबा फेसना कवर तौगदबा मफम सिंगदी लेपथोकले इम्फाल मोरे सेक्टर इम्फाल तमेंगलोंग जिरीबाम सेक्टर अहानबगी ओइना लैरे अनिसुबा फेस इम्फाल तिपाइमो इम्फाल हेंगलेप इम्फाल थांगलोल इम्फाल पारबुंगनी हेलीकॉप्टर सर्विस असि करंबा मतमदा सबसाना होगदगे हाइबंगमद्री मिनिस्ट्री की अयाब गाइनरी हाइनसु मुख्यमंत्री ना सभादा फोंदोखे
Revenue Minister Karam Syamna haikre Kaksing District Headquarters hongnabagi sarkar gi warep laitri wafam asing asi Manipur Vidhan Sabha da Land Revenue Stamp amasung District Administration gi demand gi cut motion amasung observation da Vidhan Sabha gi MLA ke H Joy Kisan K Ranjit K Megachandra Y Surchandra na pukhalakibagi pakhumda mantri na phongdokhibani miyam gi wakat lakpada Mukhyamantri na lusingba cabinet mifamna aroiba oigani Mantri na makha taraduna agricultural land yum sajin basing rule gi matung ina sidorakpada sarkar na daita lawba ngamloi revenue department na niyong kaina thabak tawramba thabak lawthokre pata computerized tawba ayamba loisilakle haike ke Megachandra na cut motion adu saugaladuna agricultural tax hengatpa langani agriculture da tonganba facility pidri sarkar asi lawmi sing amasung lairaba singi damaktani hairaga ona tainaba kaya tawduna lawmi singdagi 5 time hengatna tax lawre haike Mioibana hingbada maru oiribasi matam manghandaba atu akai lakpada madubu thinthadana nangnaba chatpa halakpa haibasi su senmilonda khumang chawsin gadawribani one way oiba mafamda DC office thamba haibasi lamdam aduda lairiba mioi singida khanba oina thoi haibada haimanba thokloi haina gasi Manipur Press Club ta paumi singa unaba amada sengwaijing tu arong nongmaikhong all clubs and maira paibi luki wangangloi huidrom danabirna phongdokre danabirna hai kaksing khunau-dagi lakpa sugnu-dagi lakpa mioi singdi waikhong thongjau oigera laimangidong oigera karisu kaide maramdi one way ni babagai hianglamgi awanglomda lairiba khul singidi transportation da sauna khudong sadaba mayok nagadawri matam mayam ama mangani aduga amuksu thabak ama chatpada thabak ani ahum matam manghandana tahoba haibasi semilonda hainingai leitana phagadawri bane DC office amada sangba matamda document kharadi support changi madu kaksing dadi phangdaba leite aduna kaksing dagi haidoklaga DC office thamba tarabadi kaya yamna matam mangadagi khanbiyo amaromda kaksing district ama oinaba hona rakhibadi kaksing da leiba ahal laman singtana awa ana kaya khangduna hona rakpani atopa khulgi miyoi kanasu yaukide haujik district oiraklaba matamdana maram chai chade khangdana maduda DC office thambiyo adada thambiyo hairibasi okna nilaga lamhuina mana thaba tagani mina thabak wana sururaga mahaina aina chage haibuduni maram aduna kaksing DC office maikai khudingi khonghai charaba thabak ani ahum dagi su tadana matam manghandana pangthokpa yargadaba kaksing da DC office thambana punamaki yaifaba oigani aduna kaksing district ta lairiba mioi khudingmakna khallaga Manipur lengakna DC office kaksing bu athuba matamda sanga biduna district headquarter asi kaksing da ohenbinaba Manipur lengaki pukning singsinjari haina sengmaijing tu arong nongmaikhong all clubs and maira paibi luki wangangloi huidrom danabirna phongdorakli ngasigi paumisinga unabada yaukiba apunba club amadi maira paibi loop singdudi Hangun Social Youth Action Committee Nakhapat Youth Development Association Hangun Muslim Club Eastern Star Club Sengmaijin Human Development Club Sengmaijin Makha Lekai Naharol Club Rural Youth Development Organization Sengmaijin Kunau Awang Lekai Youth Development Club Arong Kunau Integrated Rural Development Agency Hangun Arong Development Arong Kunjau Sengmaijing Bazar Development Committee Sengmaijing Makha Lekai Maira Paibi amadi Arong Kunau Awang Lekai Maira Paibi ni hairi Kaksing da district headquarter oiba matamda aikoina phanggadoriba kanabasi aikoi khattagi nati hojiki demand tawroliba mafam sugunu asomdagi haigalagasu aduga irongdagi ni aikoigi singagadoribasi akoi bogai gi constituency gi manung yauraga aduga palela somdagi su yaura yauchalakpan mafam kharadagi somain tawdana maikai khudingdagi laiba mi singsina punfam se kaksing neba hairiba kaksing sidaida ko district headquarter thambiba targadi aikoina phanggadoriba kanabase sumna khaki thabak amakha chapma matabda thabang manga tara nimisida aikoina pangthokpa ngamgani haba direct aikoi kaksing miyamgi khudong chagada wa mafam am jengbiraga kaksing sidaida headquarter se sabiu haibaduni district headquarter DC office sikhang khangba lagba targadi aikoi gi chu tongan education mayam aikoi changsilakani haibasini Primary Health Center PHC Moreda Manipur Oncology Society na sinduna free cancer screening and awareness camp amang ngasi pangthokre ngasigi awareness camp aduda PHC Moregi Dr. KH Shanti Kumar CM 11th AR Dr. TNK Singh amasung Moreda lairiba tongan ba lupki lusing basing yauki
Camp asiga mari lainana RIMS ki Professor Radiation Oncology Dr. Y. Indivor, former Head of Department Gynecology RIMS, Dr. N. Nabakesor Anina cancer laina gi matangda miyamda marik chumna khangan khe ngasigi free cancer screening and awareness camp adu General Secretary Manipur Oncology Society na luchingba team amana pangthokhe team aduda Dr. Kungataruk na saruk yakhibaga loinana hidak langtha kya su lemna pikhi madu camp aduda Myanmar gi miyoising su laktuna saruk yarkhe Thawal Turelbu Kusem gi amotpa ising jalhanba tawbigano haina Committee for Conservation of Thawal River na club organization singa kusam naduna ngasisu tongan ba mafam manga da wakat mifam chathakre Turel na aikhoi gi thawaini Thawal Turelbu kanbiu amadi phibam soklaba Thawal Turel phagat hanbiu haina thaba plaque card kaya sizinaduna Moijing Maikai gi oina Mankind Service Foundation Moijing na laikai miyamga kusam naduna Moijing awang laikai da wakat pangthoki Thaudam laisang them Maikai gi oina Youth Development Organization Thaudam na laikai Meira Paibi amadi miyamga loinaduna Thaudang Community Hall da sathakhi Kaibung Maikai gi oina Kaibung Welfare Association na miyamga loinaduna Kaibung Community Hall da pangthoki Thawal Ningombam gi oina Bharat Swabiman Trust and Patanjali Yoga Samiti Thawal Ningombam Branch Thawal Nongkhangkhong Branch amadi Thawal Mayai Lairik Branch na laikai miyamga loinaduna Ningombam Lakshmi Kaithel da pangthoki amadi Thawal Achauba Maikai gi oina Social Welfare Association na sinduna Thawal Sekpi Khongnangkhongda wakat mifam pangthoki Wakan mifam pangthokliba siga mari lainana committee gi advisor AK gender na phongdorakpada Thawal Turel asigi khongnungda tariba praja khara khakkinate Turel asi piklaba Manipur iramda masigisu chawraba lal amani maram asina Turel asi phauduna cheliba mafam gi lucingba sing khakna pungning changbagi mathakta Manipur gi MLA humpu makna punna chatminaduna Turel asibu kanbiu phongdorakle loinana mari lainaba singna Turel asibu kanbigani hairaknabagi thajaba ama pidi phawba committee asina Niyonga kusamnaduna hanbalaitana khongjang changsin hainasu phongdorakle Thawan Turel sinda sagon tantuna lagriba praja amasung miyoi khara khaki nakte masi Manipur gi lan amani masi loinana ke Turel asibu kanbada kendra khara khaki natana Manipur da lairiba MLA humpu magna akanba miyang sangkhan ngi amaga thabak lokhalani masi ga irolanana Thawan River Conservation Committee nan organization Meira Paibi amasung club ka loinana long lasting oiba mija sama lokhal Medical Directorate Lampen Patki Mieng Makhada State Public Health Laboratory Imphal gi staff sing Food Safety Officer DO sing amadi Technopol District ki DO sing yaurga ngasi more bazar da food safety through testing haibasida awareness program ama pangthokre ngasi gi awareness program adu da food safety gi nodal officer CH Sanajawbo Maitaina Bangladesh tagi Myanmar Bangkok tagi lakera India gi market phanghange hairagadi food safety na piba phasai gi license asi paiba darkar oibani haiki Unified Development Organization amadi URDO Kairembi Khokna District Hospital Thawal gi Blood Bank Transfusion Unit BBT yuga khosamnaraga Valentine numika mari lainana punna wakhal taminaba amadi pibagi thorom ama ngasi khangabokta leiba district hospital da pangthokre miamda kathoklaba haiba pandam asida pangthokiba punna wakhal taminaba amadi pibagi thorom aduda BBTU Thawal district hospital gi transfusion gi specialist Dr. Roitongpam Dorendro Reformist Students Front RSF Manipur gi thoiba khumansa Akhil Bhartiya Vidya Parishad BHP Manipur gi State Secretary Moirangteng Kumar amasung Association for Voluntary Blood Donor Manipur ABDM Thawal District Branch ki Secretary Nabakumar T Sina athoiba mitung lensing oina saruk yakhe nupi mari yauna punna mioi nifuna ngasigi thoram aduda PK Chief Medical Officer Thawal Dr. N Jantakumar amadi Food Safety Administration Thawal ge Designated Officer and Devendro Anigilamjing Makhada Food Safety Officer sing MD Atap Huisen S Surendro Subordinate Staff singna ngasi DC Thawal gi Office Complex Mini Secretariat Complex Thawal da laiba hotel sing amasung asa athak yonba dukan sing da sangduna yengsinkhre makhatana atai mafam kaya da su yengsinbagi thabak chathagani haire Women Welfare Association ki President W
बोरमनी देवीना हाइख्रे कैसामथों एलांगबम लेकाई लेरक मसादा लेबी मपुनसिगी मयुम पांड्रिबी मियामगी सेवा तौरगा लाकपी थोकसोम इबेसाउबी सही हुंपुट्रा अपोप लेखिद्रबा इंदुर बिहारबु थबक्तगी पोथारबा डॉक्टर इबोहलना नुपीबु हंथना येंगबा सांगागी वंगा ngangbagidamak mahaki mathakta nupi khudimungna ihau sagatminasi wafam asing asi nungtin press club ta association asina miyangi mifam pangthoklaba matung paumi singda phungdokhibani mauna makha tarduna tha asigi tarukta ibesaubi masanare haibadagi association asigi mihu singna anaba hangba satpada doctor asigi nupi laktuna lakliba nupi singda khatnaba haurakhe ibesaubi gi inkollam khara doctor asina bandop laukiba adu kana khanghandana magi nupigi mingda register tawba oiramle nupi bu hanthana khanba nampu hapuda lam launaba hotnarba doctor asigi mathakta nupi mayam punsinduna karigumba khara tawba tai izat dabi tawragani mahaki aranba wahai amu sijinnadana honaminasi haike nupi khunai da singna bani masi matik chaba mabu parama tambisi matik chaba action lausi nupi miyamna mabu warakshi haibagi asi aikoi mabu lemna su tharoi waraksu warakani magi sangga panga tholak sanu aikoi chala magi aranba magi sigumba saramcha chana ngana wa nganga da wa nganga se ma sini haraga aikoi magi tholak pa me pung khudima thengnaraga doctor ibon magi nupi joimati akoi para ama tambigani haibagi mifamne akoi na phamjari je Kaksing Garden Development Trust Kaksing na sinduna ngasi Phairen gi kun gama pani panba yunsa kaisa numiki nongthilda mausagong Kaksing Garden uyok singi Siva Mahadeva Mandirda Sivaratri gi thoram pangthokre thoramadida Kaksing SC MLA Y Surchandra Kaksing Municipal Council gi Chairperson N Sanjit Kumar Vice Chairperson KSS Jaljit atai councillor singna saruk yake ngasi gi thorom gi manungsana bhajan amadi sat sangha kaya pangthokhe Manipur State Power Distribution Company Limited Kaksing Subdivision gi manager na thadropa serol amagi matung ina Kaksing Sumak Laikai area dagi Paji Laikai area phawbagi 11 kV underground cable charging tawbagi thabak hayeng sugadaba maram oiraga ayupung tara makhai dagi nungthil pung mari phawba Kaksing Sumak Laikai dagi kairak phawba mai mamgani haire Union Home Minister Rajnath Singh na Jal Miti Rat Yatra India Gate tagi ngasi lamthakre Mars ta pangthokadaba Rashtra Raksha Mahayagya kauba achoba yogna adugidamak ngasigi yatra adulam thakibani hairi Home Minister Rajnath na haikibada Rat Yatra asi rajnitiga mari leinade masidi laibaki wafamgi wani laibak asigi citizen singi damak natraga akiba pohannaba natraga atai laibak singbu namthanabagi damak India bu nungai yaifaba amadi akanba laibak oinaba India bu semgatpa nate masidi masin manau oibagi amasung marup mapangi maribu hena phagat hanabani haina Home Minister Rajnath na phongdoke India gi apunba sakta masi laibak asigi da natana malemgi oinasu kanaba oigani haike numit tareni chathagadaba mega yoganada President Ramnath Kovind Prime Minister Narendra Modi BJP President Amit Shah ahal oiraba BJP lusing basing amasung Union Minister sing saruk yagadauri March 19 dagi hauraga March 15 phawba numit tareni Delhi gi Red Fort ki manakta pangthok kadabani Mahayagya adu amaiba lising ani samna miyoi lising 15 saruk yaduna pangthok kadabani haire February 18 Mikhal Pangthok Kadoriba Nagaland amasung Meghalaya da Chief Election Commissioner OP Rawatna atai member ani galoina na Mikhal mamang da yengsin basat kadori Election Commission ge team aduna ahan bada Nagaland da chatkani hairi makoina state government singi official singa interaction taunagani Mikhal silibasing amadi political party singi miho singasu unagani law and order ngakliba singisu election commission gi team aduna unagadauri Nagaland dadi mirep se pisinbagi aroiba numit February 3 political party singi mirep singna makhoi gi mirep se sing pisinakibani assault rifles lak 3.3 sino sniper rifles lising mga satre tarama palamasung light machine guns lainabagi senfam yauna arm forcing bu mapangal kangkat hanabagi damak lupa crore lising taramanga samapan kuntramanga gi senfam gi proposal ama defense ministry na ayaba pikre koina panthaduna thamlaklaba proposal adu defense ministry na highest decision making body oidiba defense Acquisition Council DAC gi meeting na ayaba pikibani hari defense ministry na haikibada defense minister Nirmala Sitharaman na siar lauduna phangkiba DAC gi meeting da lupa crore lising taramanga samapan kuntramanga senfam gi proposal adubu ayaba pikibani
सानबगी पाउदा हेरो आई लीकिंग असी नेरोका एफसी की ngasi sanakiba home match ta neroka FC na Churchill Borders Goa FC bu panjal amasino da maithi ba pikre ngasi gi match asi thoibadagi neroka FC hero I league ki point tally da point kunthama toi phangduna makok ta laire ani subadana point kunga mapan phangduna Minerva Punjab FC aduga ahum subadana point kuntaruk phangduna Kingfisher East Bengal FC na laire neroka FC gi oina league asigi best ani sanagadaba laire All Jiribam Sports Association AJSA Jiribam na sinduna Jiribam Higher Secondary ki playground da sathariba 12 Jiri Cup Invitation Football Tournament 2017-19 ki ngasi sanakiba second semi final match ta ARC Shillongna Hisu Thawalbo tie break the panjal taruk mari da maithiba piduna ARC Shillong final changkhre lagliba tang tara taruk ta ARC Shillong amadi Klasa Bisnupur final sanargani Hauzik aroibada maroiba pau amuhanna Protection of Plant Varieties and Farmers' Right Act 2001 gi matangde awareness amasung training program pangthokre Kaksing district ki luk kayana Kaksing da district headquarter thambina balenga ki puking chingsinkhre loinana Neroka FC na Churchill Borders pu amasino da thoikre ngasi gidamak tadi image Paodam pijaba loisinjare miyeng tabiba punamapu amukka hana khurumjare